Lakhipur online puthokjaba February ki tang 13 nongmaijing numit ki Khomjinba Pao tabirasi. Ahanbada maruoiba pao. Ngarang phamkiba Assam cabinet ki mifamda tongan ba maruoiba warep kamaram laukre. Awang nongpok Bharat ki oina Sikkim Rajya ki employee singna ahanba oina All Pension Scheme OPS ta hanjilakre. Lok Sabha Mikhal ki mamangda Laibak asida Citizenship Amendment Act CAA chanaragani haina Home Minister Amit Shah na phongdokre. February ki 12 dagi higher secondary amadi February ki 13 dagi haugadaba SSLC exam ga mari lenana mipam pangthokre. Nahamarup kasarna Manipuri loan bu Assam ki associate official loan ama oina thamina bahaijakre amasung Jaribon ki maipak taekwondo academy ki sanaroi singbu haraute amna okre. Haujik mapungoi pau tabirasi. Ngarang February ki tang 10 da phamkiba Assam cabinet mifamda laukiba warep matungina Assam Secretariat Service ta punna ahenba post chahum ga yangkheni thogi thabak lauragani masigi manungda additional secretary ahum joint secretary taruk deputy secretary ki post taramanga under secretary ki kun section officer ki post marfutaret assistant section officer chamaga ani aduga junior administrative assistant ki post chamaga taramapan lauragani ngarang ki cabinet mifamna Assam Village Defense Organization Amendment Bill lising ani ga kunmari approve tawkre. Assam Village Defense Organization Act lising amaga chamapan humputaruk semdoktuna bill asina Assam Rajyata Village Defense Organization ki mapangal kankadan gadauri Silchar jauna Rajya sige sahar tara pak jauna semba sagalagani ngarang ki cabinet mifamna Assam Healing Prevention of Evil Practices Bill lising ani ga kunmari approve tawbaga loinana loan thoktaba natadaba mit udaba amadi haksangi pibam soinai ba mioi singda laison tension tawduna phu kamduna magical healing tawba mioi singi mathakta akan bacherak bigadori. Chief Minister Prem Singh Tamang na luchingba Sikkim lengakna Rajya sigi ingkumja lisingani ka taruki April ki tang ama natraga masigi matungda appointment fangkiba Sikkim ki employee singda All Pension Scheme OPS amuk janaragani haina lauthokre masiga linana awang nokpok Bharat ki oina Sikkim Rajyana ahanba oina All Pension Scheme OPS ta hanjilak Rajya oire. Wapamasi Sikkim gi Rangpo Public Ground da February ki tang 8 da pangthokiba State Level Temporary Employees Convention da lauthokibani. Lakliba April amadi May thagi marakta pangthoknanaba sem sariba Lok Sabha Mikhal asigi mamangda Citizenship Amendment Act CAA chanaragani haina Laibak asigi Home Minister Amit Shah na phongdokre. Ingkumja lising ani ga 18 da Act hoikraba Citizenship Amendment Act CAA asi Lok Sabha Mikhal ki mamang asida official oina lauthoklagani haina New Delhi da pangthokiba ET Now Global Summit lising ani ga kunmari da saruk yaraduna Sri Shah na phongdokibani. Act asina Laibak asida changjafam lauduna leiriba miyamda Laibak asigi citizen pibani lauthokpa natte haina mahangna sengdokhi panbayai Act asida ingkumja lising ani ga 13 gi December gi 38 natraga masigi mamangda Pakistan, Bangladesh amadi Afghanistan dagi laktuna Laibak asida changjafam lauduna leirakiba Hindu, Sikh, Jain, Buddhist, Parsi amadi Christian lining chatpa miyoi singda Bharat ki citizen oibagi ayaba pibagi wafam yauri. Rajya sigi lakliba February ki tang 12 da pangthokadoriba higher secondary amadi February ki tang 13 dagi hauduna pangthokadaba SSLC exam asiga mari lenana School Education Department ki makok thongba mioi singi oiba mifam ama ngarang mahima singi mantri Dr. Anos Pekugalena na pangthokre handaki SSLC exam asi Rajya sigi center chamapan ga 13 da mahiroi lakh ahum lising kunmanga chamapan ga hum phumanga parikha sida saruk yagani aduga Rajya sigi tongan ba center chanipan ga hum butra teruk ta pangthokadaba higher secondary exam da mahiroi lakh ani lising marfu chani ga 13 na parikha sida phamgani. Nungairaba pao BSc, BTech, BCA amadi MCA gi mahiroi singna computer programming tambagi damak free demo class ta saruk yabagi kudongchaba thamjari ngasimag iscode.com da changpiduna book tobiu natraga free demo class ki damak 960-601-7575
नंबर असिदा कॉल तौबिरगो। नहा मरुप कसार की 62 सुब मपोक थौरम फेब्रुवारी की तांग 9 दा पांगथोखिबदा लेपनाखिबगी मतुंगिना ngarang thangje numit viral gi nong mapan bada manipuri loan bu assam gi associate official loan amo ina thambina ba assam gi mukhyamantri dr himanta biswa sharma gi maphamda wakat cherol ma thakre loinana lakliba february gi tang kunma thoida malem gi imalon numit lup atai ke khusamna duna korirol sanglen Lakhipur da pangthokna na balep nakre kasar amadi hela kandene chingba assam gi maphamda imalon miteilon na mahi tambagi masing nongmo gi hantarakpa ubada nungnang ba phongdokhi loinana nahamaruk ki chahi gi miphamlen lakliba mars ki tang 13 thoida Lakhipur khunok da pangthoklagani hairi Kuntra Taret Suba National Sub Junior Taekwondo Championship 2024 Chhattisgarh gi Raipur da February gi tang ani dagi mari phaba sanakibada Assam gi sanaroi Kuntra Taret na saruk yakibada gold 18 silver ahom amadi bronze mari phanglakiba kaloinana Assam na overall team winner oirakle hairi Championship asida Jaribon gi Maipak Taekwondo Academy gi sanaroi ahom saruk yakibada Academy asigi instructor Dr. Laisram Rajkumar amadi Dr. Laisram Sunita Devi gi machanupa Laisram Wanglena gold amadi bronze medal amamam phanglakpada Maipak Taekwondo Academy na Lala dagi Madari par phauba miyam gi oiba khongsa ma chatuna harau tayam na okre Academy gi president retired colonel Sanasam Binod Biharina California dagi lamdamasigi miyam da nungai pa phongdorakre khongsada sida Academy gi vice president Sanasam Lokendra amadi Laisram Robindro sarukjakhi haina Maipak Taekwondo Academy ki technical secretary Konsam Robindro na khangalakli Aroibada maroiba pau amukhana ngarang phamkiba Assam cabinet ki mifamda tongan ba maroiba warep kamaram laukre awang nongpok bharat ki oina Sikkim rajya gi employee singna ahanba oina all pension scheme OPS ta hanjilakre Lok Sabha Mikhal gi mamangda leibak asida Citizenship Amendment Act CAA chanaragani haina Home Minister Amit Shah na phongdokre February gi 12 dagi higher secondary amadi February gi 13 dagi haugadaba SSLC exam ga mari lenana mipam pangthokre Nahamarup kasarna Manipuri loan bu Assam gi associate official loan ama oina thambina ba haijakre amasung Jaribon gi Maipak Taekwondo Academy gi sanaroi singbu harautayam na okre Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare